ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯆꯥ ꯊꯣꯛꯁ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏꯄꯥꯎ ꯀꯧꯕ ꯁꯅꯥꯒꯨꯝ ꯃꯆꯨ ꯅꯥꯏꯅ ꯐꯖꯔꯕ ꯆꯤꯡ ꯑꯃꯗꯤ ꯃꯅꯤꯒꯨꯝꯅ ꯏꯔꯪ ꯂꯪꯂꯕ ꯄꯥꯠ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯆꯥꯎꯔꯕ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ प्रजाꯁꯤꯡꯁꯨ ꯏꯆꯝ ꯆꯝꯖꯕ, ꯃꯄꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯁꯦꯡꯕ, ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯤ ꯂꯩꯅꯨꯁꯨ ꯑꯃꯅꯤ꯫ ꯂꯩꯅꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯄꯥꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯉꯥ ꯐꯥꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯁꯤꯡꯒꯤ ꯊꯥꯖꯅꯕꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯅꯥꯏꯅ ꯐꯖꯔꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯤ꯫ ꯂꯩ ꯑꯁꯤ ꯑꯆꯝꯕ ꯂꯩ ꯅꯠꯇꯦ꯫ ꯂꯩ ꯑꯁꯤꯗ ꯑꯩꯅ ꯑꯄꯥꯝꯕ ꯑꯃꯈꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯕꯗ ꯊꯨꯡꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯆꯍꯤ 100ꯒꯤ ꯃꯇꯨꯡ ꯈꯛꯇꯗ ꯑꯃꯨꯛ ꯁꯥꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯥꯖꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯅꯕꯤ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯠꯀꯤ ꯃꯄꯥꯟꯗ ꯃꯟꯖꯨꯅꯔꯕ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯗꯨꯗ ꯂꯩꯅꯨ ꯑꯃꯗꯤ ꯇꯣꯝꯆꯧꯒꯤ ꯃꯄꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯀꯌꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯈꯪꯗ ꯂꯩꯔꯛꯂꯝꯃꯤ꯫ ꯂꯩꯅꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯄꯥꯒꯤ ꯑꯋꯥꯕ ꯈꯪꯏ, ꯏꯃꯨꯡ ꯅꯤꯡꯊꯤꯅ ꯄꯨꯕ ꯍꯩ꯫ ꯃꯥꯅ ꯑꯉꯝꯕ ꯈꯨꯗꯤꯡ ꯃꯄꯥꯕꯨ ꯋꯥꯗꯅꯕ ꯇꯧꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯅꯨꯒꯤ ꯃꯄꯥ ꯇꯣꯝꯆꯧ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯕ ꯆꯠꯈꯤꯕ ꯃꯇꯝꯅꯤ꯫ ꯂꯩꯅꯨꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤ꯫ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗꯒꯤ ꯂꯩꯅꯨꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯨꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯇꯤꯟꯅꯔꯛꯂꯕ ꯃꯔꯨꯞ ꯀꯣꯛꯇꯨꯝ ꯆꯪꯂꯛꯂꯤ꯫ "ꯏ ꯀꯣꯛꯇꯨꯝ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ?" "ꯀꯩꯅꯣ ꯅꯣꯏꯒꯤꯁꯨ ꯂꯥꯏꯅꯤ, ꯃꯣꯏꯊꯥꯞ ꯅꯥꯏꯔꯣ?" "ꯅꯥꯏꯔꯤꯅꯤ꯫ ꯌꯥꯆꯪꯗ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯤꯗ." "ꯂꯩꯅꯨ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯁꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯊꯩꯕꯜ ꯈꯥꯡ ꯌꯥꯝꯅ ꯍꯩꯔꯛꯏꯕꯨ ꯅꯪꯁꯤ? ꯏꯔꯤꯁꯨ ꯂꯤꯈꯠꯂꯤ, ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯗꯧꯅꯁꯨ ꯅꯪꯗꯤ ꯇꯧꯗꯦ ꯊꯥꯏꯅꯗꯒꯤ." "ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯕꯣ? ꯀꯧꯇꯨꯝ, ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯅꯠꯇꯦꯗ, ꯇꯨ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯍꯧꯕ ꯅꯣꯕꯥꯞꯇꯣ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯃꯍꯥꯎ ꯌꯥꯝ ꯂꯩꯌꯦꯅ ꯑꯗꯨꯝ ꯁꯣꯟꯕꯗꯨꯗ ꯄꯨꯕꯤꯔꯛꯏꯅꯤ꯫ ꯑꯗꯨꯒ..." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗ ꯀꯣꯛꯇꯨꯝ, ꯑꯩꯁꯨ ꯅꯣꯕꯥꯞꯇꯣ ꯆꯥꯅꯤꯡꯂꯒ ꯂꯩꯕ ꯀꯨꯏꯔꯕꯅꯤ, ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯉꯥꯏꯈꯣ, ꯑꯩ ꯍꯩꯖ꯭ꯔꯥꯡ ꯂꯧꯔꯨꯈꯤꯒꯦ, ꯄꯨꯈꯝꯁꯨ ꯄꯨꯔꯛꯀꯦ, ꯑꯗꯨꯒ ꯏꯕꯥꯅꯤ ꯈꯣꯛꯇꯨꯅ ꯆꯥꯁꯦꯕ." "ꯑꯩꯗꯤ ꯌꯥꯔꯅꯤ, ꯅꯪ ꯆꯥꯖꯧ ꯍꯥꯏꯕꯅꯤ, ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯂꯥꯛꯂꯒ ꯆꯥꯃꯤꯟꯅꯔꯣ." "ꯌꯥꯔꯣꯏ, ꯆꯥꯈꯤꯗꯣꯏꯅꯤꯀꯣ, ꯑꯅꯤ ꯄꯨꯔꯛꯂꯤꯕꯁꯤꯗꯤ, ꯑꯃꯅ ꯄꯥꯕꯨꯡꯒ ꯆꯥꯃꯤꯟꯅꯔꯒꯦꯕ." "ꯍꯣꯏ, ꯑꯁ ꯂꯩꯅꯣ, ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯄꯥꯠ ꯃꯄꯥꯟꯒ ꯑꯣꯏꯕꯅꯤꯅ ꯍꯪꯆꯤꯠ ꯌꯥꯝ ꯂꯥꯡꯉꯤ." ꯂꯩꯅꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯍꯩꯖ꯭ꯔꯥꯡ ꯑꯃꯒ ꯄꯨꯈꯝ ꯑꯃꯒ ꯂꯧꯊꯣꯛꯂꯨꯗꯨꯅ ꯅꯣꯕꯥꯞ ꯈꯣꯛꯇꯨꯅ ꯀꯣꯛꯇꯨꯝ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯂꯩꯅꯨ ꯆꯍꯤ 18 ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ, ꯃꯄꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕ ꯀꯌా ꯑꯁꯤꯗꯒꯤ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯧꯗꯥꯡ ꯄꯨꯕ ꯉꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯇꯥꯔꯛꯄꯅ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ "ꯀꯣꯛꯇꯨꯝ, ꯅꯪꯗꯤ ꯎꯃꯪꯗ ꯁꯥ ꯇꯥꯟꯕꯒ ꯆꯠꯇ꯭ꯔꯕꯣ?" "ꯆꯠꯂꯤ, ꯃꯔꯛꯇ, ꯇꯣꯏꯅꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯧꯔꯣꯛ ꯄꯟꯊꯥꯒ ꯑꯣꯏꯈꯤꯕꯗꯨꯗ ꯆꯠꯃꯤꯟꯅꯔꯝꯕ ꯃꯔꯨꯞꯁꯤꯡꯗꯣ ꯁꯪꯈꯤꯗꯕꯗꯒꯤ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯨꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅꯕꯨ ꯎꯃꯪꯗ ꯁꯥ ꯀꯥꯕ ꯆꯠꯂꯗꯤ ꯁꯥ 3-4ꯗꯤ ꯅꯨꯡꯇꯤꯒꯤ ꯁꯣꯏꯗ꯭ꯔꯦ, ꯑꯩꯅ ꯀꯥꯞꯄꯇꯦꯅ ꯍꯥꯏꯔꯗꯅ ꯆꯨꯝꯕꯗ." "ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯩꯈꯣꯏꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯂꯣꯏꯅꯔꯛꯂꯤꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯇ꯭ꯔꯁꯨ ꯏꯗꯣꯝꯆꯥ ꯈꯨꯔꯥ ꯂꯩꯔꯤꯕꯅꯤꯅ ꯈꯔꯗꯤ ꯐꯩꯀꯣ, ꯑꯩꯒꯤꯁꯨ ꯏꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ." "ꯑꯁ ꯂꯩꯅꯣ, ꯃꯥꯒꯤꯗꯤ ꯃꯧ ꯍꯧꯔꯅꯤꯗꯣ, ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯪꯒꯤ ꯏꯃꯥꯒꯨꯝꯕꯅꯦꯅ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ?" ꯂꯩꯅꯨ ꯃꯄꯤꯔꯥ ꯆꯦꯅ "ꯀꯥꯎꯗꯦ, ꯑꯗꯨꯗ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯄ ꯐꯪꯗꯕ ꯑꯩꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯇꯣ." ꯂꯩꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯋꯥ ꯀꯞꯊꯣꯛꯈꯤ꯫
ꯐꯅ ꯈꯥꯡꯀꯟꯕꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯩꯅꯨ ꯊꯃꯣꯏꯗ ꯑꯉꯥꯡ ꯑꯃꯒꯨꯝ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯉꯁꯤꯁꯨ ꯈꯧꯔꯥꯡꯂꯤ꯫ ꯀꯣꯛꯇꯨꯝꯅ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥ ꯇꯣꯝꯆꯧ ꯍꯜꯂꯛꯂꯦ꯫ ꯍꯩ ꯂꯩꯅꯨ, ꯏꯄꯥꯒꯤ ꯂꯩꯅꯨ꯫ ꯑꯧ ꯄꯥꯕꯨꯡ, ꯇꯥꯔꯦ꯫ ꯁꯦ ꯉꯥ ꯈꯔꯗꯤ ꯏꯄꯥꯅ ꯌꯣꯜꯂꯝꯂꯦ꯫ ꯋꯥꯠꯂꯛꯂꯤꯕ ꯆꯦꯡꯁꯦ ꯃꯁꯤꯒꯅꯦ ꯁꯦ ꯂꯦꯝꯂꯛꯂꯤꯕ ꯉꯥꯁꯤꯡꯒ ꯇꯧꯔꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯍꯣꯠꯅꯔꯁꯤꯀꯣ꯫ ꯄꯥꯕꯨꯡ, ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯉꯥꯅꯝ ꯅꯝꯂꯒꯦ꯫ ꯐꯔꯦ ꯏꯄꯥꯁꯨ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯂꯩꯅꯨ ꯏꯃꯨꯡꯗ ꯄꯣꯠꯁꯤꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯂꯩꯅꯨꯅ ꯂꯩꯔꯪ ꯃꯅꯥꯛꯇ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯇꯣꯝꯆꯧꯁꯨ ꯆꯥꯛ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯧꯔꯝꯕꯒꯗꯨ ꯃꯁꯥꯒꯤ ꯁꯨꯛꯊꯕ ꯃꯥꯏꯊꯣꯡ ꯏꯂꯥꯡ ꯂꯥꯡꯁꯤꯟꯕ ꯃꯇꯧꯗꯨ ꯎꯔꯛꯂꯗꯨꯅ, ꯏꯄꯥꯒꯤ ꯂꯩꯅꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯉꯁꯤꯕꯣ? ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦꯅꯦ ꯏꯆꯥꯕꯨ? ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯂꯩꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ꯫ ꯏꯆꯥꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯏꯆꯥꯅ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤꯕꯁꯤꯕꯣ? ꯍꯥꯏꯌꯨꯅꯦ ꯏꯄꯥꯗ꯫ ꯄꯥꯕꯨꯡ꯫ ꯍꯥꯎꯅꯦ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨꯅꯦ꯫ ꯄꯥꯕꯨꯡ, ꯑꯩꯒꯤꯁꯨ ꯏꯃꯥꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ? ꯍꯩꯗꯦꯅ ꯉꯥꯎꯕꯤ ꯅꯪꯕꯣ꯫ ꯅꯪꯒꯤꯁꯨ ꯅꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯃꯃꯥꯗ ꯅꯧꯊꯤ ꯁꯥꯖꯕ ꯎꯕꯁꯦ ꯑꯩꯁꯨ ꯏꯃꯥꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯇꯣꯝꯆꯧ ꯍꯟꯗꯛꯇꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯩ ꯃꯁꯤꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯗꯅ ꯆꯥꯛ ꯈꯔ ꯆꯥꯟꯅꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯅꯤ ꯍꯥꯏꯅꯕ ꯂꯩ꯫ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯤ, ꯂꯨꯀꯣꯛꯂꯤꯉꯩꯗ ꯕ꯭ꯔꯖ ꯇꯥꯏ, ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤ꯫ ꯂꯩꯅꯨꯒꯤ ꯏꯃꯨꯡꯗꯁꯨ ꯍꯥꯏꯔꯤꯕꯗꯨꯃꯛ ꯊꯣꯛꯂꯔꯦ꯫ ꯂꯩꯅꯨꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯆꯧꯗꯨ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯃꯍꯨ ꯆꯦꯟꯕ ꯉꯥ ꯑꯃꯒꯤ ꯃꯆꯤꯅ ꯃꯈꯨꯠꯇ ꯌꯨꯈꯤꯗꯨꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯥꯏꯕ 2-3 ꯆꯪꯗꯨꯅ ꯂꯥꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯄꯥꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯄꯥꯒꯤ ꯐꯤꯕꯝꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯦꯜꯂꯛꯂꯕꯗ ꯂꯩꯅꯨ ꯃꯄꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯅꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯌꯥꯎꯕ ꯄꯨꯈꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯤꯗ ꯉꯥ ꯑꯌꯥꯏꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯕꯥꯕꯥ ꯇꯥꯔꯕ꯭ꯔꯣ? ꯃꯤꯠ ꯁꯤꯡꯉꯨꯁꯤ, ꯆꯥꯛ ꯈꯖꯤꯛꯇꯪ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯕꯦꯝꯃ, ꯂꯩꯅꯨ, ꯏꯄꯥꯒꯤ ꯆꯤꯜꯂꯩꯁꯤ 7-8 ꯈꯥꯔꯦ꯫ ꯏꯄꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯄꯥꯅꯦ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ꯫ ꯕꯥꯕꯥ, ꯌꯥꯔꯣꯏꯌꯦ ꯆꯥꯛ ꯆꯥꯗꯕ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯀꯟꯗꯣꯏꯅꯣ? ꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯎ꯫ ꯇꯣꯝꯆꯧꯕꯨ ꯂꯩꯅꯨꯅ ꯁꯧꯒꯠꯇꯨꯅ ꯃꯣꯟꯗ ꯉꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯁꯤ ꯕꯥꯕꯥ, ꯉꯥ ꯑꯌꯥꯏꯕꯅꯦ, ꯑꯩ ꯏꯜꯂꯛꯀꯦꯕ꯫ ꯇꯣꯝꯆꯧ ꯇꯞꯅ ꯃꯌꯥꯗꯨ ꯀꯥꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯈꯤꯕꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯏꯄꯥ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯅꯪ ꯆꯥꯖꯔꯨꯔꯣ꯫ ꯏꯄꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯄꯥꯁꯦ ꯐꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯕꯥꯕꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏ, ꯀꯩꯒꯤ ꯄꯥꯕꯕꯨ ꯅꯥꯕ ꯐꯔꯣꯏꯗꯣꯏꯅꯣ? ꯏꯄꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯋꯥꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯪꯍꯥꯗꯁꯨ ꯅꯃꯥꯗꯣ ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯎꯔꯛꯏꯅꯦ꯫ ꯏꯄꯥꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯊꯣꯛꯂꯕꯗꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯏꯆꯥ ꯅꯪꯗꯤ ꯂꯥꯏꯕꯛ ꯊꯤꯍꯧꯔꯅꯤꯗꯀꯣ꯫ ꯂꯩꯅꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯒ ꯃꯈꯣꯜ ꯇꯞꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯇꯣꯛꯑꯣꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯔꯒ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯕꯥꯕꯥ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨ꯫ ꯕꯥꯕꯥ ꯌꯥꯎꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯏꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯅꯣ? ꯕꯥꯕꯥꯒꯤ ꯅꯥꯕ ꯐꯅꯕ ꯑꯩꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯊꯤꯔꯨꯅꯤ꯫ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯕꯥꯕꯥꯕꯨ ꯀꯟꯅꯤ꯫ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯩꯅꯨꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯣꯛ ꯑꯣꯜꯂꯤ꯫ ꯀꯔꯝ ꯇꯧꯅ ꯀꯔꯤ ꯄꯥꯝꯕꯩꯅ ꯃꯄꯥꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯂꯩꯅꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯉꯩ ꯃꯥꯅ ꯆꯍꯤ 6-7 ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ
ꯐꯨꯡꯒꯥꯗ ꯃꯩ ꯇꯦꯛꯅ ꯇꯦꯛꯅ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯅ ꯂꯤꯕꯤꯈꯤꯕ ꯑꯗꯨꯉꯩꯒꯤ ꯋꯥꯔꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯤꯡꯖꯥꯎ ꯑꯆꯧꯕꯗ ꯄꯥꯜꯂꯦ ꯍꯥꯏꯕ ꯂꯩꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯄꯥꯟꯕ꯭ꯔꯅꯦ? ꯊꯥꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯒꯅꯦ ꯏꯕꯣꯛ ꯏꯄꯨꯁꯤꯡꯅꯁꯨ ꯑꯗꯨꯝꯅ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ ꯀꯅꯥꯅꯁꯨ ꯁꯦꯡꯅꯕꯨ ꯄꯥꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯅꯕꯤ ꯈꯛꯂ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯕꯣꯔ ꯐꯪꯈꯤꯕ ꯑꯍꯜ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯥꯏꯅꯗꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯂꯩꯗꯨ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯥꯅ ꯄꯤꯒꯗ꯭ꯔꯥ? ꯄꯤꯗꯣꯏꯅꯤ ꯄꯤꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯂꯩꯔꯥꯡ ꯑꯗꯨꯗ ꯀꯔꯤ ꯕꯣꯔ ꯅꯤꯅꯤꯡꯕꯒꯦꯅꯦ? ꯏꯃꯥ ꯄꯥꯕ ꯑꯗꯨꯕꯨꯔꯣ ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯁꯨꯛꯁꯤ ꯁꯤꯍꯟꯕꯤꯒꯅꯣ ꯍꯥꯏꯅ ꯅꯤꯗꯣꯏꯕ꯫ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯔꯒ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯂꯩꯅꯨꯒꯤ ꯄꯨꯟꯁꯤꯁꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯣꯡꯗꯝꯕ ꯃꯥꯅꯁꯨ ꯊꯑꯣꯏꯅ ꯂꯩꯅꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯈꯜꯂꯕ꯭ꯔꯥ? ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯂꯩꯅꯨꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯂꯩꯅꯨꯒꯤ ꯃꯃꯥ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯇꯥꯡꯀꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯣꯟꯈꯨꯝ ꯑꯗꯨꯒ ꯂꯩꯅꯨ ꯃꯄꯥꯕꯨꯡ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯍꯤ ꯀꯞꯂꯤ꯫ ꯏꯃꯥ, ꯅꯪꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ? ꯃꯤꯀꯨꯞꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥ? ꯑꯃꯨꯛꯁꯨ ꯊꯧꯅꯥ ꯑꯃ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝ ꯃꯤꯂꯣꯟꯅꯤꯗꯒꯤ ꯄꯤꯔꯥꯡꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯄꯥꯕꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯆꯥꯏꯒ ꯀꯥꯏꯅꯕ ꯌꯥꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯂꯩꯔꯥꯡ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯕ ꯆꯠꯀꯅꯤ꯫ ꯂꯩꯕ ꯂꯩꯔꯝꯂꯦ, ꯍꯥꯏꯅꯕꯤꯕꯨ ꯑꯣꯏꯔꯝꯂꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯋꯥꯡꯂꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯣ ꯁꯣꯏꯗꯅ ꯀꯥꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯊꯤꯔꯨꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯊꯥꯈ꯭ꯔꯁꯅꯨ꯫ ꯂꯩꯅꯨ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯕ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥꯕꯨ ꯍꯧꯗꯣꯛꯂꯗꯨꯅ, ꯄꯥꯕ ꯇꯥꯔꯕꯣ? ꯀꯣꯛꯇꯨꯝꯅ ꯍꯥꯏꯕꯗ ꯊꯪꯅꯕ ꯈꯨꯜꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯀꯟꯕ ꯂꯩꯅꯥꯁꯤꯡꯁꯨ ꯂꯣꯏꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏ꯫ ꯑꯍꯜ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯃꯥꯏꯕꯗꯣ ꯀꯣꯛꯇꯨꯝꯒ ꯉꯁꯤ ꯀꯧꯕ ꯆꯠꯂꯨꯒꯦ꯫ ꯃꯅꯤꯡꯒꯤ ꯏꯟꯗꯣꯟꯗ ꯄꯥꯕ ꯁꯤꯟꯅꯔꯝꯒꯦꯀꯣ꯫ ꯇꯣꯝꯆꯧ ꯋꯥꯅ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯕꯦꯝꯃ ꯂꯩꯅꯨ, ꯏꯆꯥꯅ ꯀꯔꯝꯅ ꯑꯗꯨꯛ ꯂꯥꯞꯅ ꯆꯠꯂꯨꯒꯗꯧꯔꯤꯕꯅꯣꯅꯦ? ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦꯗꯀꯣ꯫ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯤ, ꯑꯩ ꯐꯠ ꯍꯜꯂꯛꯀꯦꯕ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯄꯟꯊꯗꯅ ꯂꯥꯛꯀꯦꯕ ꯃꯥꯏꯕꯗꯨ ꯄꯨꯔꯒ꯫ ꯀꯣꯛꯇꯨꯝꯁꯨ ꯌꯥꯎꯔꯤꯕꯁꯤꯗꯤ꯫ ꯂꯩꯅꯨ ꯃꯄꯥꯕꯨ ꯁꯤꯟꯅꯔꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯂꯩꯅꯨꯅ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯌꯣꯝ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯅꯝꯗ ꯄꯣꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯀꯣꯛꯇꯨꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯅꯨ ꯂꯨꯛꯊꯗꯨꯅ ꯎꯁꯤꯟꯅꯗ ꯆꯠꯀꯦ ꯇꯧꯕꯗ ꯀꯣꯛꯇꯨꯝꯅ ꯀꯧꯔꯛꯏ꯫ ꯂꯩꯅꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯀꯣꯛꯇꯨꯝ ꯑꯩ ꯑꯁꯤꯗ ꯆꯠꯂꯤꯅꯦ꯫ ꯅꯠꯇꯦ, ꯅꯕꯣꯋꯣ ꯊꯥꯕꯣꯋꯣ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤ? ꯉꯥ ꯐꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯁ, ꯅꯪꯕꯨ ꯉꯥ ꯐꯥꯕ ꯍꯩꯕꯗꯧꯅ ꯅꯆꯤꯟ ꯊꯤꯅꯨ, ꯀꯥꯏ ꯆꯠꯂꯤꯅꯣ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦꯀꯣ, ꯌꯥꯝ ꯊꯨꯅ ꯍꯥꯏꯖꯔꯛꯑꯣ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯂꯣꯠꯇꯕꯅꯤꯀꯣ, ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯅꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯟ ꯅꯤꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯛꯇꯨꯝ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯑꯅꯥꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯑꯩ ꯄꯥꯕꯕꯨ ꯅꯥꯕ ꯐꯅꯕ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯕ ꯆꯤꯡꯖꯥꯎ ꯑꯆꯧꯕꯒꯤ ꯂꯩꯔꯥꯡꯗꯣ ꯊꯤꯕ ꯆꯠꯂꯤꯕꯅꯤ꯫ 마부 방바가 아이 바보고 판비요 하이나 ꯑꯩꯅ ꯁꯣꯏꯗꯅ ꯅꯤꯖꯒꯅꯤ꯫ ꯑꯩ ꯂꯩꯗꯨ ꯊꯤꯕ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯣ, ꯂꯩꯗꯨꯗꯤ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯅꯪꯗꯤ ꯀꯔꯝꯅ ꯊꯤꯒꯗꯧꯔꯤꯕ? ꯀꯣꯛꯇꯨꯝ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯩ ꯁꯤꯔꯁꯤ ꯆꯪꯉꯁꯨ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯅꯨ꯫ ꯂꯩꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯔꯣꯏ꯫ ꯀꯣꯛꯇꯨꯝꯁꯨ ꯂꯩꯅꯨꯅ ꯑꯗꯨꯝꯅ ꯂꯦꯞꯈ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯂꯩꯅꯨ, ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯅꯪ ꯆꯠꯂꯣ, ꯑꯩ ꯊꯤꯡꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯅꯇꯣꯝꯇ ꯆꯠꯄꯗꯤ ꯌꯥꯔꯣꯏ, ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯣꯛꯇꯨꯝ, ꯅꯪ ꯂꯥꯛꯀꯅꯨ꯫
ꯑꯩ ꯇꯣꯝꯗ ꯑꯗꯨꯝ ꯆꯠꯆꯒꯦ ꯅꯪꯗꯤ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯈꯨꯔꯥꯒꯤ ꯑꯃꯇꯪ ꯌꯥꯎꯖꯕꯅꯤ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅꯤ ꯁꯨꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪ ꯀꯥꯎꯔꯕꯣ ꯂꯩꯅꯣ ꯋꯥ ꯃꯈꯥ ꯇꯥꯒꯅꯣ ꯑꯩꯒꯤ ꯂꯤꯔꯨꯡꯇꯦꯟꯗꯣ ꯑꯩ ꯐꯠ ꯂꯧꯔꯨꯒꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯃꯐꯝꯁꯤꯗ ꯍꯦꯛ ꯆꯠꯂꯝꯕꯗ ꯑꯩꯗꯤ ꯌꯦꯡꯉꯣ ꯆꯠꯂꯝꯒꯅꯨꯀꯣ ꯉꯥꯏꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛ ꯀꯣꯛꯇꯨꯝ ꯑꯗꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯖꯥꯎ ꯑꯆꯧꯕꯗꯨꯕꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯆꯤꯡꯖꯥꯎ ꯑꯆꯧꯕꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯥꯟꯒꯗꯕ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯎꯃꯪ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯏ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯁ ꯂꯩꯅꯣ ꯎꯃꯪꯁꯤꯗꯤ ꯁꯨꯏꯍꯦ ꯏꯃꯝꯁꯨ ꯃꯝꯃꯤ ꯂꯤꯟꯒ ꯅꯦꯠꯂꯕꯁꯨ ꯈꯪꯍꯧꯗꯧ ꯃꯥꯟꯗꯦꯕ ꯁꯤꯗꯤ ꯑꯁ ꯁꯣꯏꯕꯨꯡꯉꯣ ꯂꯤꯟꯗꯗꯤ ꯅꯦꯠꯄꯤꯗꯕꯤ ꯀꯧꯇꯨꯝ ꯀꯤꯔꯤꯔꯣ ꯅꯪꯕꯣ ꯀꯤꯔꯦꯗ ꯁꯨꯝ ꯇꯜꯂꯤꯗꯅ ꯂꯤꯟꯒ ꯅꯦꯠꯂꯨꯔꯗꯤ ꯗꯤꯋꯥꯅꯤꯗ ꯇꯥꯟꯖꯥꯗꯨꯗ ꯁꯨꯛꯂꯕ ꯅꯥꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯔꯪ ꯂꯪꯕ ꯃꯃꯤꯠ ꯑꯃꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯣꯛꯇꯨꯝꯅ ꯎꯔꯛꯂꯝꯃꯤ ꯍꯣꯏꯃ ꯂꯩꯅꯣ ꯕꯨꯠ ꯂꯩꯔꯦ ꯂꯩꯅꯣ ꯀꯣꯛꯇꯨꯝ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯆꯞ ꯌꯨꯡꯈꯤꯗꯨꯅ ꯂꯩꯅꯨꯒꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯔꯝꯃꯤ ꯂꯩꯅꯨꯁꯨ ꯃꯃꯤꯠ ꯑꯔꯪꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯊꯣꯔꯛꯎ ꯂꯥꯎ ꯄꯥꯡꯗꯕꯒꯨꯝꯅ ꯂꯣꯟꯅ ꯍꯨꯔꯥꯟ ꯌꯦꯡꯒꯅꯨ ꯀꯣꯛꯇꯨꯝ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯖꯗꯦꯗ ꯌꯥꯝ ꯀꯤꯒꯜꯂꯗꯅ ꯀꯣꯛꯇꯨꯝ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩꯅꯨꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯔꯛꯏ ꯀꯤꯕ ꯅꯠꯇꯦꯍꯦ ꯂꯩꯅꯣ ꯁꯨꯕ ꯈꯪꯕꯅꯤ ꯁꯨꯝ ꯑꯃ ꯃꯔꯛꯁꯤꯗ ꯃꯃꯤꯠꯇꯣ ꯏꯔꯪꯂꯒꯩ ꯂꯩꯔꯝꯃꯗꯤ ꯈꯪꯗꯗꯤ ꯑꯗꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯟꯅꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯕꯨ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯃꯃꯤꯠ ꯑꯔꯪꯕꯗꯨ ꯅꯥꯄꯤ ꯑꯁꯣꯡꯕꯗꯨꯗꯒꯤ ꯊꯣꯔꯛꯄꯗꯗꯤ ꯃꯇꯨꯁꯤꯡ ꯑꯗꯨ ꯂꯨꯄꯥ ꯃꯆꯨꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯔꯕ ꯂꯝꯍꯨꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯛꯇꯨꯝ ꯂꯝꯍꯨꯏꯗꯨ ꯎꯕꯗ ꯃꯥꯒꯤ ꯂꯤꯔꯨꯡꯇꯦꯟꯗꯨ ꯁꯠꯇꯨꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯃꯈꯣꯏꯔꯣꯝꯗ ꯌꯥꯝ ꯇꯦꯊꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯂꯩꯅꯨꯅ ꯀꯣꯛꯇꯨꯝꯕꯨ ꯈꯥꯝꯂꯝꯃꯤ ꯉꯥꯏꯈꯣ ꯀꯣꯛꯇꯨꯝ ꯂꯤꯔꯨꯡꯇꯦꯟꯗꯨ ꯊꯝꯈꯣ ꯂꯝꯍꯨꯏꯁꯦ ꯑꯩꯈꯣꯏꯗ ꯁꯣꯛꯀꯦ ꯇꯧꯕ ꯃꯥꯟꯗꯦ ꯃꯥꯒꯤꯁꯦ ꯀꯔꯤꯅꯣꯝ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯂꯝꯍꯨꯏ ꯑꯗꯨ ꯂꯩꯅꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯛꯏ ꯂꯩꯅꯨꯁꯨ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯅꯥꯟꯕꯤꯔꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯂꯩꯅꯨꯒꯤ ꯐꯤꯖꯤꯕꯨ ꯁꯤꯡꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯨ ꯍꯥꯏꯕꯒꯨꯝ ꯀꯧꯔꯛꯂꯝꯃꯤ ꯀꯣꯛꯇꯨꯝ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯒꯦ ꯍꯥꯏꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯂꯝꯍꯨꯏꯁꯤꯒꯤ ꯇꯨꯡ ꯏꯜꯂꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯝꯍꯨꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯎꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ ꯎꯖꯥꯎ ꯎꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯝꯍꯨꯏꯗꯨ ꯎꯖꯥꯎ ꯎꯔꯦꯜ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯎꯖꯥꯎ ꯎꯔꯦꯜ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯩꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯔꯥꯡ ꯑꯗꯣ ꯑꯆꯝꯕ ꯂꯩ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯂꯩ ꯑꯗꯨ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯇꯅꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯂꯩꯅꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯂꯩꯔꯥꯡ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯂꯩꯗꯣ ꯂꯩꯗꯤ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯂꯩ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯦꯛꯇ ꯇꯔꯥꯏꯅ ꯅꯤꯖꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯊꯃꯣꯏ ꯁꯦꯡꯕ ꯂꯥꯟꯗꯕ ꯃꯤꯑꯣꯏꯗꯅ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯅꯤꯖꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯅꯪꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯤꯕ ꯇꯥꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯂꯩꯔꯥꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯤꯗꯕ ꯌꯥꯗꯦ ꯑꯩ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯂꯩꯅꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯀꯞꯇꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯇꯝꯖꯔꯝꯃꯤ ꯂꯩꯅꯨꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯔꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯂꯩꯅꯨꯗ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯅꯤ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯂꯩꯅꯨꯗ ꯄꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯩꯅ ꯄꯤꯔꯤꯕ ꯃꯉꯥꯜ ꯅꯥꯏꯕ ꯃꯅꯤ ꯑꯁꯤ ꯄꯥꯏꯁꯤꯜꯂꯨ ꯃꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯃꯅꯤ ꯑꯁꯤꯅ ꯅꯪꯕꯨ ꯂꯩꯔꯥꯡ ꯑꯗꯨ ꯇꯝꯅ ꯂꯝꯖꯤꯡꯕꯤꯒꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯂꯩꯅꯨ ꯑꯃꯗꯤ ꯀꯣꯛꯇꯨꯝꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯗꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯆꯤꯡꯖꯥꯎ ꯑꯆꯧꯕꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯨꯒ ꯂꯣꯏꯅꯅ ꯎꯅꯥ ꯋꯥꯅꯥ ꯀꯌꯥꯁꯨ ꯀꯦꯜꯂꯛꯂꯝꯃꯤ
ꯆꯤꯡꯖꯥꯎ ꯑꯗꯨꯁꯨ ꯂꯩꯆꯤꯜꯅ ꯄꯨꯡꯊꯥ ꯊꯥꯒꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯏꯪꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯔꯛꯄꯅ ꯐꯅ ꯁꯥꯡꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯂꯩꯅꯣ, ꯅꯪꯕꯨ ꯌꯥꯝ ꯏꯪꯂꯕ꯭ꯔꯣ? ꯀꯔꯤꯝꯇ ꯇꯧꯗꯦꯗ, ꯏꯜꯂꯤꯕ ꯐꯤꯖꯥꯎꯁꯤꯅ ꯑꯗꯨꯝ ꯌꯥꯔꯤ꯫ ꯅꯪꯗꯤ ꯏꯪꯕ꯭ꯔꯣ? ꯐꯤ ꯌꯥꯎꯔꯤ, ꯄꯤꯔꯧꯔꯥ? ꯑꯩꯕꯣ ꯌꯥꯔꯅꯤ, ꯑꯩꯁꯨ ꯏꯜꯂꯤꯕ ꯄꯣꯝꯐ꯭ꯔꯤꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯕꯒꯤ ꯇꯨꯡꯗ, ꯀꯧꯇꯨꯝ ꯉꯥꯏꯈꯣ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ꯫ ꯈꯣꯡꯁꯤꯁꯨ ꯅꯥꯕꯅ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯥꯒꯤ ꯑꯍꯥꯡꯕꯁꯤꯗ ꯐꯝꯃꯨꯁꯤ, ꯂꯥꯛꯑꯣ꯫ ꯂꯩꯅꯨꯒ ꯀꯧꯇꯨꯝꯒꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯁꯥꯏ ꯂꯩꯅꯨꯅ ꯄꯨꯔꯛꯈꯤꯕ ꯉꯥꯃꯣꯛ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁ, ꯈꯣꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ, ꯏꯪꯅ ꯃꯔꯣꯜ ꯑꯃ ꯏꯪꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ, ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯕꯅꯣ? ꯂꯩꯅꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯥꯏꯅ ꯐꯖꯈꯤꯁꯅꯤ꯫ ꯂꯩꯅꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯄꯗ ꯂꯩꯆꯤꯜ ꯊꯥꯔꯞ ꯇꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯃꯤ ꯁꯥꯃꯤ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯀꯧꯇꯨꯝ, ꯑꯁꯤꯕꯨ ꯁꯨꯔꯨꯡ ꯅꯠꯇ꯭ꯔꯣ? ꯌꯦꯡꯉꯨꯅꯤ꯫ ꯀꯧꯇꯨꯝꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯨꯔꯨꯡꯗꯨ ꯎꯔꯝꯃꯤ꯫ ꯑꯧ, ꯃꯥꯅꯤꯅꯦ, ꯁꯨꯔꯨꯡꯅꯤꯅꯦ꯫ ꯃꯁꯤꯗ ꯆꯪꯗꯣꯏꯖꯥꯠꯂꯣ? ꯀꯧꯇꯨꯝ, ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯑꯍꯜꯁꯤꯡꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯁꯨ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯁꯤꯒꯤ ꯁꯨꯔꯨꯡꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯆꯤꯜꯅ ꯊꯥꯖꯤꯟꯗꯨꯅꯁꯨ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ꯫ ꯑꯣ, ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯤꯗꯅ꯫ ꯀꯧꯇꯨꯝ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯂꯩꯅꯨꯅ ꯁꯨꯔꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯀꯧꯇꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯂꯩꯅꯣ, ꯉꯥꯏꯈꯣꯅꯦ! ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨ, ꯁꯨꯔꯨꯡ ꯎꯈꯤꯕꯗꯒꯤ ꯃꯈꯣꯡ ꯅꯥꯏꯒ ꯀꯥꯎꯗꯅ ꯑꯩꯒꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯦꯃꯤ꯫ ꯉꯥꯏꯈꯨꯑꯣ, ꯇꯞꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯦꯃꯤ꯫ ꯀꯧꯇꯨꯝꯁꯨ ꯂꯩꯅꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏ ꯃꯈꯩ ꯏꯪꯂꯝꯕꯗꯨ ꯀꯣꯛꯈꯤꯗꯨꯅ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁ, ꯁꯨꯔꯨꯡꯁꯤ ꯌꯧꯕꯒ ꯏꯪꯕ ꯈꯪꯐ ꯍꯦꯛ ꯐꯈ꯭ꯔꯦ, ꯍꯤꯡꯗꯧꯕꯕꯨ ꯃꯥꯜꯂꯤ꯫ ꯁꯨꯔꯨꯡꯒꯤ ꯑꯔꯣꯏꯕꯗ ꯃꯩꯉꯥꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯩꯉꯥꯜ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯎꯔꯤꯕ ꯃꯩꯉꯥꯜ ꯑꯗꯨ ꯌꯧꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯩꯉꯥꯜ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯩꯅꯨꯅ ꯋꯥꯅ ꯊꯤꯔꯛꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯨꯡꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯩ ꯑꯗꯨ ꯄꯨꯝꯂꯪ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯅꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯧꯇꯨꯝꯗ ꯌꯦꯡꯗꯨꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯧꯇꯨꯝ, ꯀꯧꯇꯨꯝ, ꯇꯨ, ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯂꯩꯗꯣ ꯑꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯕꯨ ꯃꯥꯡꯂꯣꯠꯇꯧꯔꯤꯕꯁꯤꯕꯣ? ꯀꯧꯇꯨꯝ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ꯫ ꯀꯧꯇꯨꯝ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯥꯕ ꯐꯔꯅꯤ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯂꯥꯛꯑꯣ, ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯖꯔꯨꯔꯁꯤ, ꯑꯗꯨꯒ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯀꯧꯇꯨꯝꯒ ꯂꯩꯅꯨꯒꯅ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛ ꯁꯣꯛꯀꯦ ꯇꯧꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯄꯒꯨꯝ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯗꯨꯅ ꯂꯩꯃꯥꯏꯗ ꯄꯥꯛꯊꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯁꯨꯔꯨꯡ ꯑꯗꯨ ꯅꯤꯛꯄ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯐꯤ ꯑꯃꯕꯨꯅ ꯀꯨꯞꯁꯤꯟꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯤ ꯑꯣꯏꯕ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯑꯩꯅ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯉꯥꯛꯇꯨꯅ ꯊꯝꯂꯛꯂꯕ ꯂꯩꯔꯥꯡ ꯑꯁꯦ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯤꯕ ꯑꯩꯒꯤ ꯆꯩꯔꯛ ꯀꯤꯗꯕ꯭ꯔꯥ? ꯀꯔꯝꯕ ꯂꯝꯀꯦꯠꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯣ? ꯂꯩꯅꯨ ꯐꯤꯃꯨ ꯁꯦꯠꯄꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯀꯤꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯇꯥꯕꯤꯌꯨ, ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯁꯪꯂꯤꯕ ꯑꯊꯧꯕ, ꯑꯩ ꯂꯩꯔꯥꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯝ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯔꯛꯈꯤꯕ ꯃꯅꯤꯗꯨꯁꯨ ꯎꯠꯂꯝꯃꯤ꯫ ꯐꯔꯦ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯅꯪꯕꯨ ꯊꯥꯔꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯔꯥꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯤꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯁꯤꯅ ꯅꯪꯉꯣꯟꯗꯒꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯒꯦ ꯍꯥꯏꯒꯅꯤ꯫ ꯃꯗꯣ ꯅꯍꯥꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨ, ꯅꯨꯄꯤ ꯃꯆꯥ? ꯑꯩ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯍꯥꯏꯌꯣ, ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯔꯥꯡ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯂꯩꯅꯨꯒꯤ ꯋꯥꯍꯪꯁꯤ ꯍꯦꯛ ꯍꯪꯕ ꯂꯣꯏꯕꯒ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯔꯥꯡ ꯑꯗꯨꯅ ꯂꯩꯅꯨꯒꯤ ꯃꯃꯥꯡꯗ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯎꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯇꯣꯝꯆꯧꯅ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯀꯟꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯄꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯄꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯂꯩꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯣ, ꯕꯥꯕꯥ ꯅꯨꯡꯁꯤꯗ, ꯄꯥꯕ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯦ
ꯎꯕ ꯐꯪꯅꯕꯅꯤ ꯉꯁꯤꯅ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯥꯕꯅ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯔꯝꯃꯣ ꯅꯁꯥ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯄꯥꯕ ꯅꯥꯕ ꯐꯔꯒꯅꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯄꯥꯕꯨꯡꯒꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯅꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯨꯗꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯗꯤ ꯑꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣ ꯂꯩꯔꯥꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯎꯠꯅꯤꯡꯂꯤꯕꯁꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯗꯣ ꯐꯗꯨꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯄꯥꯕꯨꯡꯒ ꯁꯤꯟꯅꯕ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯐꯤꯃꯨ ꯁꯦꯠꯄꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯅꯍꯥꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯗꯨꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯑꯊꯧꯕ ꯑꯩ ꯄꯥꯕꯨꯡꯕꯨ ꯀꯟꯗꯕꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯄꯥꯕꯨꯡꯅ ꯑꯔꯣꯏꯕ ꯇꯥꯟꯈꯤꯕ ꯌꯦꯡꯕ ꯉꯝꯂꯣꯏ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕꯅꯤ ꯃꯥꯒꯤ ꯂꯃꯟ ꯑꯩꯅ ꯇꯣꯜꯂꯤꯕꯅꯤ ꯃꯄꯥꯒꯤ ꯄꯣꯛꯄꯤꯃꯜꯁꯤꯡꯕꯨ ꯑꯣꯏꯅ ꯃꯆꯥ ꯑꯩꯅꯁꯨ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯀꯠꯂꯝꯕꯗꯤ ꯑꯩ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇꯁꯨ ꯃꯍꯩ ꯐꯪꯒꯅꯤ ꯀꯣꯛꯇꯨꯝꯅ ꯂꯩꯅꯣ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯈꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯄꯥꯝꯕꯩ ꯑꯇꯣꯞꯄ ꯑꯃꯨꯛꯇ ꯊꯤꯈꯤꯁꯤ ꯅꯪ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯣ ꯀꯣꯛꯇꯨꯝ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩ ꯄꯥꯝꯕꯩ ꯑꯇꯣꯞꯄ ꯊꯤꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯀꯣꯛꯇꯨꯝ ꯑꯩ 9 ꯊꯣꯛꯅ ꯈꯜꯂꯕ ꯇꯨꯡꯗ ꯂꯦꯞꯂꯕꯅꯤ ꯂꯩꯅꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯂꯩꯅꯨ ꯀꯣꯛꯇꯨꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯂꯩꯔꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯗ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ ꯋꯥꯔꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯅꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯎꯕꯤꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤ ꯄꯤꯕꯤꯔꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯄꯥꯝꯕꯗꯨꯁꯨ ꯑꯩꯅ ꯄꯤꯔꯒꯦ ꯑꯌꯥꯕꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ ꯂꯩꯅꯨꯅ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯨꯔꯨꯡꯗꯒꯤ ꯄꯨꯡꯉꯥꯡ ꯉꯥꯟꯕ ꯃꯤꯠ ꯊꯛꯄ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯌꯧꯅ ꯀꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯗꯨꯅ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯔꯥꯡ ꯑꯁꯤꯅ ꯄꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ ꯂꯩꯅꯨ ꯑꯃꯗꯤ ꯀꯣꯛꯇꯨꯝ ꯐꯤꯃꯨ ꯁꯦꯠꯄꯗꯨꯗ ꯊꯥꯒꯠꯆꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯅꯗ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯂꯤ ꯂꯩꯅꯨꯒꯤ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯀꯞꯁꯤ ꯀꯗꯥꯏ ꯅꯣꯛꯁꯤ ꯀꯗꯥꯏ ꯊꯃꯣꯏꯗ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯕꯗ ꯃꯄꯥ ꯇꯣꯝꯆꯧꯗꯤ ꯑꯃꯨꯛꯇ ꯅꯥꯈꯤꯗꯕꯒꯨꯝ ꯏꯀꯟ ꯀꯟꯗꯨꯅ ꯂꯩꯔꯝꯂꯤ ꯂꯩꯅꯨ ꯀꯣꯛꯇꯨꯝ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯏꯄꯥꯗꯤ ꯋꯥꯃꯟꯗꯨꯅ ꯉꯁꯥꯏ ꯉꯥ ꯐꯥꯕ ꯍꯜꯂꯛꯂꯒ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤꯅꯦꯍꯦ ꯂꯩꯅꯨ ꯃꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯈꯪꯂꯤ ꯃꯄꯥꯁꯤ ꯃꯍꯥꯛꯅ ꯅꯥꯈꯤꯕꯒꯤ ꯃꯔꯝꯗ ꯑꯃꯇ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗ꯭ꯔꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯀꯣꯛꯇꯨꯝꯗ ꯃꯃꯤꯠꯇꯨ ꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯋꯥ ꯃꯈꯥ ꯇꯥꯗꯅꯕ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯀꯣꯛꯇꯨꯝꯒ ꯑꯩꯈꯣꯏꯅꯤ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯄꯥꯕꯨꯡ ꯇꯨꯝꯍꯧꯕꯗꯨꯗ ꯍꯧꯗꯣꯛꯂꯝꯗ꯭ꯔꯕ ꯀꯣꯛꯇꯨꯝꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯥꯅꯤ ꯂꯩꯅꯨꯒꯩꯒ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯑꯣ ꯐꯔꯦ ꯄꯥꯕꯨꯡꯁꯨ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯉꯥ ꯐꯥꯔꯨꯒꯦꯀꯣ ꯍꯛꯆꯥꯡꯁꯦ ꯇꯨꯝꯂꯨꯕꯒꯤ ꯏꯇꯦꯛ ꯍꯦꯛ ꯇꯦꯛꯏ ꯂꯩꯅꯨ ꯑꯃꯗꯤ ꯀꯣꯛꯇꯨꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯣꯝꯆꯧ ꯃꯀꯥ ꯂꯥꯝꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯂꯩꯅꯨꯒ ꯀꯣꯛꯇꯨꯝꯒꯅ ꯌꯦꯡꯍꯧꯔꯤ ꯂꯩꯅꯨꯅ ꯀꯣꯛꯇꯨꯝ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯂꯩꯅꯨ ꯍꯧꯖꯤꯛꯇꯤ ꯈꯨꯔꯥꯒꯤ ꯑꯅꯥꯕꯗꯤ ꯐꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯕ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯆꯠꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯨꯁꯤꯔꯥ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯧꯈꯤꯕꯅꯤ ꯑꯩꯅ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯈꯤꯕ ꯇꯣꯛꯂꯁꯤ ꯀꯣꯛꯇꯨꯝ ꯊꯣꯛꯂꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯨ ꯂꯥꯏꯅ ꯇꯝꯕꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ ꯀꯣꯛꯇꯨꯝ ꯂꯩꯅꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯅꯨꯅ ꯉꯁꯤ ꯃꯥꯁꯤ ꯃꯥꯡꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯈꯟꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯃꯔꯤꯅꯤ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯨꯗꯤ ꯃꯥꯡꯈꯤꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯅꯨ ꯑꯃꯗꯤ ꯀꯣꯛꯇꯨꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯂꯩꯅꯨ ꯃꯄꯥꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯩꯅꯨꯒꯤ ꯃꯪꯂꯥꯟꯗꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯝꯃꯤ ꯂꯩꯅꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯨꯝꯂꯛꯂꯝꯗꯦ ꯊꯣꯡꯗꯤ ꯊꯤꯟꯕ ꯂꯦꯞꯂꯝꯗꯦ ꯂꯩꯅꯨꯅ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯁꯪꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯍꯥꯛꯇꯨ ꯑꯣꯏꯔꯝꯃꯤ
ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯕ꯭ꯔꯣ? ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ? ꯂꯩꯅꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯑꯃꯨꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯐꯤꯗꯨ ꯂꯧꯊꯣꯔꯛꯄꯗꯗꯤ ꯁꯅꯥ ꯃꯆꯨꯒꯤ ꯃꯃꯤꯠ ꯑꯣꯏꯕ ꯌꯦꯡꯕꯗ ꯂꯩꯔꯦꯝꯕꯒꯨꯝꯅ ꯆꯨꯡꯐꯤꯔꯜ ꯆꯥꯔꯕ ꯂꯥꯏ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯂꯥꯏ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯂꯩꯔꯥꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯅꯨꯡꯗ ꯈꯜꯂꯤꯕ ꯄꯨꯝꯕ ꯎꯕ ꯉꯝꯕꯅꯤ, ꯑꯆꯝꯕ ꯂꯩꯔꯥꯡ ꯅꯠꯇꯦꯗꯣ꯫ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛꯇꯤ ꯍꯥꯏꯗꯨꯅꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ, ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯅ ꯅꯪꯕꯨ ꯆꯥꯟꯕꯤꯔꯕꯅꯤ, ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯄꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯅ ꯄꯥꯟꯖꯍꯧꯔꯣꯀꯣ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯇꯅ ꯁꯔꯨꯛ ꯑꯣꯏꯖꯔꯣꯀꯣ ꯅꯨꯄꯤ ꯃꯆꯥ꯫ ꯂꯩꯅꯨ ꯂꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯁꯨ ꯂꯩꯅꯨꯕꯨ ꯆꯥꯟꯕꯤꯔꯗꯨꯅ ꯊꯣꯡꯖꯜ ꯀꯥꯟꯊꯣꯛꯈꯤꯕꯒ ꯃꯥꯟꯈꯤꯔꯝꯃꯤ꯫ ꯂꯩꯅꯨ ꯇꯥꯏꯕꯪꯗꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯃꯤꯀꯞ ꯈꯥꯡꯊꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ꯫ ꯑꯣ, ꯃꯪꯇꯥꯛ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ꯫ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯏꯗꯣ ꯃꯪꯂꯥꯟ ꯑꯗꯨꯗꯗꯤ ꯀꯌꯥꯗ ꯃꯁꯦꯛ ꯅꯥꯏꯔꯤꯕ ꯑꯩꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗ ꯑꯀꯤꯕ, ꯅꯨꯡꯁꯤ ꯍꯩꯇꯕꯒꯤ ꯁꯛꯇ ꯃꯥꯟꯈꯤꯕ, ꯑꯗꯨꯒ ꯉꯁꯤꯅ ꯆꯥꯟꯕꯤ ꯍꯥꯏꯕ ꯏꯁꯣꯔ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯝꯂꯕꯀꯣ꯫ ꯂꯩꯅꯨꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯂꯩꯅꯨꯒꯤ ꯃꯄꯥ ꯃꯆꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫